ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ MSAꯅ ꯁꯤꯟꯗꯨꯅ ꯃꯩꯇꯩ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯗꯦꯜꯂꯤꯗ ꯄꯨꯟꯅ ꯎꯅꯍꯟꯈ꯭ꯔꯦ, ꯍꯥꯠꯅ ꯁꯨꯅꯕ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 18 ꯁꯨꯔꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯒꯤ ꯃꯈꯥꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MSAꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯩꯇꯩ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯀꯨꯟ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ PIBꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯅꯥꯒꯤ ꯃꯄꯥꯎꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯨꯀꯤ-ꯖꯣ-ꯃꯥꯔꯒꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔ ꯈꯔ, ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔ ꯈꯔꯒ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯝꯃꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯂꯦꯞꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ MLA ꯆꯦꯂꯨꯟꯊꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯀꯨꯀꯤ-ꯖꯣ MLA ꯍꯥꯎꯈꯤꯂꯦꯠ-ꯀꯤꯞꯒꯦꯟ, ꯂꯦꯠꯄꯥꯎ-ꯍꯥꯎꯀꯤꯞ, ꯉꯨꯔꯁꯥꯡꯂꯨꯔ-ꯁꯣꯅꯥꯇꯦ, ꯅꯦꯝꯆꯥ-ꯀꯤꯞꯒꯦꯟ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ MSAꯅ ꯀꯧꯔꯛꯄ ꯃꯤꯇꯤꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯃꯤꯠ-ꯄꯇ꯭ꯔ, ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯑꯖꯤꯠ-ꯒꯣꯄꯥꯜꯆꯥꯔꯦ, MSAꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯥ, IBꯒꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯅꯣꯔꯊ-ꯏꯁꯠ ꯔꯥꯖꯦꯁ ꯀꯨꯝꯕ꯭ꯂꯦꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯨꯀꯤ MLAꯁꯤꯡꯅ KNO ꯑꯃꯗꯤ UPFꯇ ꯊꯥꯖꯕ ꯊꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯣꯡꯕ ꯂꯩꯇꯦ꯫ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯁꯨ ꯌꯥꯎꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ MLAꯁꯤꯡꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯁꯥꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯁꯛ ꯃꯃꯤꯡꯗꯤ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯤꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔ ꯈꯔ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯀꯨꯀꯤ MLAꯁꯤꯡꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯅ ꯀꯤꯍꯜꯂꯛꯄ ꯀꯌꯥ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯩꯇꯩꯁꯤꯡ ꯑꯃꯁꯨꯡ ꯅꯥꯒꯥ ꯄꯨꯟꯅ ꯎꯅꯈꯤꯗꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯛꯇꯃꯛ ꯎꯅꯈꯤ ꯍꯥꯏꯖꯕꯅꯤ꯫ PIBꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯣꯛꯂꯛꯄ ꯆꯦ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤꯃꯠꯇ ꯆꯤꯡꯅꯐꯝ ꯊꯣꯛꯇꯦ꯫ ꯉꯁꯤꯒꯤ ꯎꯅꯕ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯥ, IB ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯅꯣꯔꯊ-ꯏꯁꯠ ꯔꯥꯖꯦꯁ ꯀꯨꯝꯕ꯭ꯂꯦꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯎꯅꯕ ꯑꯗꯨꯗ ꯃꯩꯇꯩ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯩꯇ꯭ꯌꯚꯔꯇ, ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅꯆꯤꯡꯕ ꯌꯥꯎꯈꯤ꯫ ꯅꯥꯒꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯝ ꯅꯤꯃꯥꯏ, NPFꯀꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ MLA ꯂꯣꯁꯤ ꯗꯤꯈꯣ, NPFꯀꯤ MLA ꯔꯥꯝ ꯃꯨꯏꯚꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯀꯨꯀꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯅ TDN ꯍꯤꯜꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ-ꯍꯥꯎꯀꯤꯞ, ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ-ꯀꯤꯞꯒꯦꯟ, MLA ꯍꯥꯎꯈꯤꯂꯦꯠ-ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ MLA ꯉꯨꯔꯁꯥꯡꯂꯨꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ MSAꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯆꯠꯈꯤꯗꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯕꯤꯅꯕ ꯃꯤꯐꯝ ꯑꯗꯨꯗ BJPꯒꯤ ꯂꯨꯆꯤꯡꯕ ꯁꯃꯤꯠ-ꯄꯇ꯭ꯔꯅ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯔꯤ꯫ MSAꯅ ꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯑꯍꯨꯝꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯈꯔꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯍꯦꯛ ꯌꯥꯔꯤꯕꯃꯈꯩ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ MSAꯅ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯨꯀꯤ MLAꯁꯤꯡꯗ ꯄꯤꯔꯤꯕ ꯀꯤꯍꯟ ꯈꯪꯍꯟꯕꯁꯤꯡ ꯍꯟꯊꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯣꯡꯕꯨꯡ ꯑꯃꯁꯨꯡ ꯁꯩꯖꯥꯡꯗꯒꯤ ꯐꯣꯔꯁ ꯂꯧꯊꯣꯛꯈꯤꯅꯕ ꯀꯨꯀꯤꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫
Jiribam district headquarter dagi kilometer 8 rom tamak chatlaga leiba mobung Meitei khulda kuki militant singna numit khudingi nongmai kapsilaktuna landarakpadagi mobung Meitei khulga tainana leiba mafam singda state amadi central force ki combined team ama thamjin khiba asi athuba matamda lokthokadabani haina kuki NP Jiribam Tamenglong amadi None district na demand tawrakli Jiribam da Meitei amasung kuki ani ki marakta khud hek thoknaba hawbadagi mongbung Meitei khulgi area asida mongbung kuki amadi saijangdagi kuki militant singna ngahak leitana nongmai kapsinduna landarakibani kuki singi ka henba thong asina maram oiraga hawkiba September 30 dagi 38 suba Assam Rifles Battalion CRPF 7 IRB amadi district police ki apunma team amana paksana operation chathakibani masigi matung hariba thabaksing asida CRPF IRB amadi district police ki apunma team amana tongan mafam ahum khaidoktuna state oduna laikibadagi kuki singna nongmai kaptarakpa adu lepkibani charak asida kuki NP na thadorokpa chirol asina hai mafam asida CRPF amadi state forcing thamjilakpa asina khunja singda chawna kudong chadaba mayokna hale makoibu lokthokkinaba CSO gi maikidigi kayarak hanna hajarabasu tabidre Jiribam gi Ahmedabad amadi Lating Khanda hojik deploy tawduna thamliba security personnel sing asi athuba matamda lokthokadabani madu natragana Assam Rifles na mohut sinbiyu hairiba dimana si thabakta onthoktrabadi maduda tholakpa apaphatagi tekchak Jiribam police na pugadabani hairi makha tarakpa pawda Houchongba gi thoromda yelhomi natabasing yaubiganu Manipur lengak amadi Mera Houchongba 𝗡𝗘𝗚𝗔𝗚 anina khusamnaduna state level Mera Houchongba gi organizing committee na sinduna mamangi matamdagi pangtoktuna lakpagum kumsi chahigi oina su tha asigi 18 Mera gi 15 panba numita state ki thakta Mera Houchongba gi thorom pangtokadori chingmi tami ani gi marakta achetpa nungsi mari thamnabagi pandamda pangtokadoriba Mera Houchongba gi thorom asida lamdam asigi yellow phurup natana atopada chepau pide yellow mi khaktamak saruk yaba yagani haina Mera Houchongba 𝗡𝗘𝗚𝗔𝗚 convener mutum manitona phongdokre Imphal gi palace compound da leiba Department of Art and Culture da ngasi paumi singa unabada manitona hai Manipur gi puwari ga chakona duna laklaba chingburoi tamburoi anigi achetpa nungsi marida Mera Houchongba gi thorom asigi ningthorol kayagi haktaktagi pangthoktuna lakli haukiba chahi kharagi mamangdagi thorom asi state ki thakta pangthokpa haurakibani thorom asi pangthoknabagi demak ayamba sem chaba loisilakle handak pangthokiba Mera Houchongba gi thorom aduda punna khundaminariba yellow phurup khudingmak chepo pinaba thorang tawri haujik phawbagi oina yellow phurup kunmathoi rom tangkhul thangal pongmai mau maram rongmai jemi inpui kabui anal maring mayon lamkang chotheng tarau koireng aimol kharam kom chiru monchang na chingba yellow phurup soidana saruk yagani haibagi confirm tawre adai walhoriba phurup sing hayeng phawbugi manungda soidana confirm tawragani thoramasida tongan ba phurup kangrup ki sip chama delegate amadi cultural troop chamaga kun romsu saruk yagadori manitona makhata na hai hayeng numidang wairam sana konungda saruk yagadaba chingburoi tamburoi ichil inaw sing Rajya Sabha gi MP lesemba sana jawbuna taramna okpagi thorom amasu pangthokani Mera Houchongba numit ki thorom manung channa ayuk pung nipal tabada chingburoi tamburoi punna sana konungdagi culture procession ama kangla tamna chatkani madugi matungda kangla utra mamangda Mera thawmai jingkhatpa men tongba amasung yankhong tambana singba thorom sing pangthokani nungthilgi pung 12 makhai tabada mapung oiba thorom hogani ningthau leisema chana jawbuna thorom mapu oina pangthokadaba thorom aduda state asigi chief minister na athoiba mithung oina saruk yagani loinana MLA minister kaya yauna lengaki makok thongba phamnaiba kaya su saruk yagani landam asigi yellow phuruki miyam maru oina hogalakliba naha singi chingburoi tamburoi anigi mari utliba thorom asida punna saruk yaminasi haina apil tawrakli makha tarakpa pawda ministry na pakum pirakre Meitei scheduled tribe list chalalu haina Union Minister of State for Social Justice and Empowerment Ramdas B Athwale na ikiba chithigi paukumda Minister 𝗏𝗚𝗚𝗚𝗏 na pirakre chahi kayagi mamangdagi Manipur gi maikei kayadagi Meitei scheduled tribe list chalalu haina lauduna lakiba dugi matangda Republican Party of India Athwale gi
National Secretary Maheshwar Thongnaujamna punna page 100 gi mathakta oigadaba memorandum ama party asigi national president su oiriba Union Minister of State 𝗏𝗏𝗡𝗚𝗏𝗏 da pisinkhibagi makha chatharakpa oina Minister 𝗏𝗏𝗡𝗏𝗏 na Tribal Affairs Minister da amuk cherol adumak loina chithi thakibani chithi adugi pakum oina Union Minister 𝗬𝗏𝗚𝗏𝗏 na Manipur da khundariba Meitei community bu scheduled tribe list da channaba wafam yengsilli haiba wafam phongdokhi hairi makha tarakpa pauda UNC na yaningdaba utkre United Tribal Council Manipur Kouba Loop ama handakta semkiba adugi mayokda Naga Puruki apunma loop ama oiriba United Daga Council na kanna yaningdaba phongdokre UNC na press ta thadorokpa chirol ama na hai asigumba miyamna ayaba PPD haiba khangdaba loop kaya chengum chobugum sogolakpa amasung loop kaya gi mamingda United Tribal All Manipur Tribal Unity Indigenous Tribal haibuna chingba wahising hapchillaga pamsemda chemnarakpa asi yaba ngamloi hokiba June 13 ta social media amasung print media da indigenous amasung tribal furuki muhut silibani haiduna miyamgi ayaba yaudana lingkhatkhiba loop kayana wafamsing phongdorokpa adu warning tawi hairi UNC gi oinadi asigumba nongna sengatpa loop sing asina phongdokpa wafam adu miyamgi kholau amasung apambani haina kaidongaida loba ngamloi haina chirol aduna makha tana phongdorakli makha tarakpa pauda irang sigi wari chanabada Meitei Pangal MLA saruk yahandabasi laibak thibani amukok Manipur thokliba matam changlaba irang asigi tangdangba warisin ama puraknaba honabada Union Home Minister yauna Meitei Naga amadi Kuki singi MLA sing yauna ngasi phamkiba mifamda Meitei Pangal gi MLA amata saruk yahandaba haibasi yamna laibak thibani haina All Manipur Muslim Organization Coordinating Committee amukok ki President SM Jalana phongdokre hatada leiba Jalal gi yumda ngasi paumisinga unabada mahakna makhatana hai laingakna irang asigi warusin puraknaba honabada lamdam asigi punna hingminabagi saktam amadi territorial boundary da akaiba leiraklabadi khongthang adu lamdam asida khundariba Meitei Pangal singna taramna okloi lamdam asida thokliba tha 13 suraklaba irang asigi warusin ama puraknabagi damak New Delhi da Ministry of Home Affairs na wari chanabagi khongthang paikhalakliba asi taramna oi thenglabasu thengna yengthinariba phuruk anigi MLA sing punna phaminaduna wari chananaba lengakna thorang paikhalakliba asi tangdu leitaba ing tappagi lambi ama laklagani haibagi mangal ama mayamda pibani haina lowi lamdam asida khundariba phuruk kanglup punna nungsi chanana hingminabagi liklam machat adu lakpaga loinana Manipurda Indiana tendringegi mamangda Lairamba territorial boundary adugi phibal nungda punna hingminaba yabagi mapung phaba khongthang ama oirasanu lamdam asida khundariba phurupsing asi irang asida hakthengnana yaudrabasu chaithengdi punna phanglibani lamdam asigi tung koina chatnaba yaba warep ama lorokpa matamda stakeholder ama oina saruk yapham thokliba miyoi lak ahum hena leiriba puwari gi tangkak kaya da tongan ba Thaudang kaya loduna lakpa Meitei Pangal Phurukki MLA sing yahondaba asi India government ki karamba thaurangno hiram asigi matangda Meitei Pangal khunai gi maikidigi Home Ministry da aiba chirol ama thaduna wa khananaba matamda saruk yahanbinaba taksingani haina makha taki makha tarakpa pauda Kuki ga wari chanabada yahondaba party bu ikaiba pibani NPP gi luchingba sing party dagi tokpagi phirep lorkadori Manipur thokliba tamthiraba irang asigi loisinhanaba Ministry of Home Affairs MSA na sinduna Meitei Kuki amadi Naga singi legislature khara ngasi Delhi da wari chanahankiba asida yahollaktaba haibasi party asibu ikaiba pibani haina National People's Party NPP gi luchingba amana pauche asida phongdorakli National People's Party NPP Manipur State Unit ki mokok thongba luchingba amaga pauche asiga wari chanabada mahakna hai ngasidagi hogduna Manipurda ing tappa phibam hanjilaknaba Delhi da chathaba horiba miyamgi mihut oiriba tongan ba phurukki MLA singi wari sanaba asida BJP amasung NPF ki MLA sing khaktamak pullaga wari sanaba asigi wahanthok karino Meitei MLA singa Kuki MLA singagi marakta wari sanaba tarbadi BJP khaktamak chatpagi mahuta lengak asida chogatliba chanminariba NPP opposition da leiriba Congress ki MLA singsu yauhanphum thoktabra hangningai oiri wari sanaba asida Naga MLA singi mahut sinba asi NPF khakta natana NPP gisu Naga MLA ani yauri NPP gi MLA animak asi Kuki amasung Naga voter singi apunba mihut oiribani masida Tamenglong AC gi MLA
𝗠𝗘𝗜𝗚𝗚𝗜 ꯑꯃꯁꯨꯡ ꯇꯗꯨꯕꯤ ꯁꯤꯒꯤ MLA N ꯀꯥꯏꯌꯤꯁꯨ ꯌꯥꯎꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯂꯩꯕꯥꯛ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤꯗꯤ NPPꯗ ꯑꯣꯄꯣꯖꯤꯁꯟ ꯑꯃꯒꯨꯝꯅ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯅ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯑꯁꯤ ꯌꯧꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯔꯇꯤꯕꯨ ꯊꯑꯣꯏ ꯎꯠꯁꯤꯠꯄꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤ ꯁꯧꯒꯠꯄ ꯇꯣꯛꯄ ꯇꯣꯛꯇꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒꯤ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯀꯧꯕꯤꯅꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯍꯥꯏꯔꯕꯗ ꯃꯤꯐꯝ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯝ ꯈꯪꯍꯟꯕꯤꯅꯕ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯍꯟꯗꯛꯇ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯃꯤꯐꯝ ꯑꯊꯨꯕꯗ ꯀꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯇꯝ ꯂꯦꯞꯂꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯅꯞꯆ ꯇꯥꯡꯖꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯟꯅꯕꯗ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯩꯅ ꯂꯩꯅ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯀꯧꯔꯁꯨ ꯌꯥꯏ ꯀꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ NPP MLAꯁꯤꯡ ꯑꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯂꯩꯔꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯗꯒꯤ ꯁꯧꯒꯠꯄ ꯇꯣꯛꯄ ꯇꯣꯛꯇꯕꯒꯤ ꯃꯇꯥꯡꯗ NPP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯃꯅꯨꯡꯗ ꯃꯌꯤ ꯆꯥꯎꯅ ꯆꯠꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 5ꯗ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯅꯕ ꯗꯦꯜꯂꯤꯗ ꯀꯧꯈꯤꯕ ꯅꯦꯁꯅꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯣꯟꯁꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ JAC ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯐꯝ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯖꯣꯟꯁꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯝꯃꯤꯇꯤ ꯑꯦꯒꯦꯟꯁꯠ ꯗꯤ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ N ꯖꯣꯟꯁꯟ ꯑꯦꯟ ꯇꯣꯔꯆꯔꯁ ꯑꯣꯐ ꯔꯣꯁꯟ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯟꯁꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕ ꯂꯥꯏꯐꯝ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯏꯂꯥꯡꯕꯝ ꯔꯣꯁꯟꯗ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯁꯉꯥꯛꯐꯝꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ JACꯒꯤ ꯀꯟꯚꯦꯅꯔ ꯃꯣꯡꯕꯤꯖꯝ ꯕꯤꯃꯣꯜꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯅꯍꯥ ꯑꯍꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯑꯁꯣꯛꯄ ꯂꯥꯌꯦꯡꯕꯤꯌꯨ, ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ JACꯒꯤ ꯀꯟꯚꯦꯅꯔ ꯃꯣꯡꯕꯤꯖꯝ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯏꯁ꯭ꯔꯝ ꯖꯣꯟꯁꯟ ꯃꯤꯍꯥꯠ ꯑꯃꯗꯤ ꯏꯂꯥꯝ ꯔꯣꯁꯟ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯂꯥꯏꯐꯝ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯣꯏꯕꯝ ꯕꯥꯔꯨꯟ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯨꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ JAC ꯑꯁꯤ ꯁꯦꯝꯗꯨꯅ ꯋꯥꯔꯦꯞ ꯈꯔ ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ, ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯛꯁꯤꯟꯕ, ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ, ꯑꯃꯗꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯂꯥꯌꯦꯡꯕꯗ ꯑꯆꯪꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯃꯤꯑꯣꯏ 35 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 35 ꯅꯧꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯁꯤ 1957 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ 4ꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕ 35 ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 15, ꯏꯁꯇꯒꯤ 8, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 2, ꯀꯥꯡꯄꯣꯛꯄꯤꯗꯒꯤ 2 ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 1957 ꯑꯁꯤꯒꯤ ꯃꯅꯨꯡꯗ 1,012ꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ 302ꯅ ꯏꯝꯐꯥꯜ ꯏꯁꯇꯒꯤ, 94ꯅ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯑꯣꯏꯔꯤ, 98 ꯑꯃꯅ ꯊꯧꯕꯥꯜꯗꯒꯤ, ꯀꯛꯆꯤꯡꯗꯒꯤ 23 ꯑꯃ, ꯀꯥꯡꯄꯣꯛꯄꯤꯗꯒꯤ 3, ꯆꯥꯟꯗꯦꯜꯗꯒꯤ 4, ꯅꯣꯅꯦꯗꯒꯤ 3, ꯁꯦꯅꯥꯄꯇꯤꯗꯒꯤ 3, ꯎꯈ꯭ꯔꯨꯜꯗꯒꯤ 3, ꯇꯃꯦꯡꯂꯣꯡꯗꯒꯤ 2 ꯑꯃꯁꯨꯡ ꯀꯥꯝꯖꯣꯡꯗꯒꯤꯅ 1 ꯌꯥꯎꯔꯤ꯫